ngasi asigumlaba Kangleipak Manipur si hokiba ikoi buwari wari nei rumo matula yamna kwaidi muru yamna significant so numit ama hoiduna lerami karigino haibada adungai ikoi Manipur singna Anglo Manipur war da ikoi la maithi de matungda British crown gi makada sehi yangkai teruk leiramna matungda amuka na ikoi ning tamba anjanba pungkiba leibak amu okibani adugi tanja aduda maru oina ikoi Manipur singi matumduda lebirimba ahlaman singna anuba Manipur amagi wakal da khalla kanda ningthogi sasangi makhada leibase tuktoga universal adult franchise to inform oiga haibadi democratic form of government ama simna nabagdamakta miyamna pamjabu miyut khanna nabagda mikal pangthoki adu 1940 June gi ruiba thada akogi ani thuna mikal pangtho matungda ekoi mikal de kara ibo mi mayam singduna anubu Manipur gi ama leibak ngakne nabagdam ka matamdu gi darbar hall da ekoi assemble to numini haidare adugumna assemble to busi Manipur gi puwarida aikoi Kangleipak gi puwarida ahanba miyamgi leingak gi numit haiduna koi sakang ki numit amani aduna hairibu numit se samsamna aikoi gi numit tu pangthok paknadana South East Asia da leiba ningkha tamba sovereign state independent country mayam sing manungda sumaina mikal pangthok se aikoi na ani suba leibak mo kibani Philippines haiba leibak tuna ahanbu gari kanda ani subo ina aikoi Manipur na ningkha tamba leibak amu oina masana manung aksan nabagdamakta adung pangthok ki numit amu oi hairibu numit si aikoina pangthokba matou taina khanjara kanda matamuda vote kabigiba matamuda vote kabigiba mayam singduna Manipur amagdamakta karamba Manipur sing tam pullaga semdaba yade haidana matamuda aikoi leingakta mayam leingak sem nabagdamakta si minister oina MKP obata khangi maitei singi marakta adu TC tiang khammasina aikoi gi koki singi marakta khangi baniman speaker ogibani adu matamuda bob cuttingna aikoi gi forest and environment minister moki aduga maitei pangal singi marakta bosu sengna aikoi gi ogiba haidare maduda ahanba Manipur gi leingak ogiba yanan Manipur gi leingak kuse India da aikoi Manipur pundingedani Manipur sina India da pundingede aikoi ningkha tama leiba amu oirame haibado ngasigi mirol sina kaore aduna India da pundingede aikoi ningkha tama leiba amu oirama matamda adusu aikoi democratic form of government amada aikoi pallan haibase ngasiga anauba mirol sina kaore natai gi sakre madu khangna nabagdamakta aikoi ngasigi pangthokpani loinana matamda le alam singna singtam ani se pullakanda unity oiba integrity de akoi semgutkiba photo ngasigi mirol hojik 2024 suruk matamda anu middle singna ideas of Manipur da aikoi saktam aikoi culture aikoi any leriba boundary traditional boundary anuga leriba administration ko posida khom upur boi aroi haibu bose masi khangan na bokidamukta anuba re energetic oina na bokidamukta se pangthok sabini haina CCSK gi mekai degi mayana thamje